ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯅꯧꯖꯔꯤ ꯑꯩꯈꯣꯏ ꯁꯥꯏ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯆꯠꯈꯤꯕꯀꯣ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯥ ꯍꯦꯜꯃꯦꯠ ꯂꯩꯌꯨꯅꯦꯅ ꯆꯠꯈꯤꯕ ꯌꯨꯅꯤꯠꯇꯒꯤ ꯍꯦꯜꯃꯦꯠ ꯐꯨꯜ ꯑꯣꯏꯅ ꯍꯥꯏꯌꯦꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯌꯥꯎꯅ ꯆꯠꯍꯧꯗ꯭ꯔꯦ ꯀꯣꯏꯕꯁꯦ ꯑꯗꯣ ꯉꯁꯤ ꯃꯥ ꯂꯥꯛꯇ꯭ꯔꯤ ꯃꯥ ꯉꯥꯏꯕ ꯑꯣꯏꯅ ꯉꯁꯤ ꯐꯦꯁꯤꯌꯦꯜ ꯇꯧꯒꯦ ꯑꯩꯁꯦ ꯄꯥꯔꯂꯔꯗ ꯆꯠꯅꯤꯡꯕꯅꯦꯕꯀꯣ ꯑꯗꯣ ꯄꯥꯔꯂꯔꯗ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯌꯨꯝꯗ ꯌꯥꯝ ꯂꯥꯏꯅ ꯇꯧꯕ ꯌꯥꯕꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯑꯗꯨꯝ ꯏꯁꯥꯅ ꯐꯝꯅ ꯌꯨꯝ ꯅꯨꯡꯉꯥꯏꯅ ꯇꯧꯗꯣꯏꯅꯦ ꯑꯩꯒꯤ ꯃꯃꯥꯏꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯁꯦ ꯃꯣꯕꯥꯏꯜ ꯌꯥꯝ ꯄꯥꯏꯕꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯌꯥꯝ ꯁꯤꯖꯤꯟꯅꯕꯒꯤꯀꯣ ꯁꯤꯒꯤꯁ ꯈꯔ ꯗꯥꯔꯛ ꯁ꯭ꯄꯣꯠ ꯑꯣꯏ ꯀꯩ ꯑꯣꯏ ꯈꯔ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯄꯤꯝꯄꯜꯁꯦ ꯀꯌꯥ ꯊꯨꯡꯗꯦ ꯑꯅꯝꯕꯅ ꯃꯃꯥꯡꯗꯒꯤꯁꯨ ꯍꯥꯟꯅꯗꯤ ꯌꯥꯝ ꯊꯨꯡꯉꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯈꯔ ꯇꯧꯕꯗꯒꯤ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯗꯤ ꯂꯩꯖꯗ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁ꯭ꯋꯥꯏꯁꯦ ꯈꯤꯇꯪ ꯃꯨꯔꯤ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯑꯝꯇꯪ ꯇꯧꯔꯛꯑꯒꯦ ꯍꯧꯖꯤꯛꯀꯤꯗ ꯑꯝꯇꯪ ꯇꯧꯔꯛꯑꯒꯦ ꯐꯖꯩ ꯍꯧꯖꯤꯛꯀꯤꯗ ꯍꯣꯏ ꯑꯉꯥꯡꯗ ꯍꯧꯕꯤꯔꯣꯏ ꯆꯠꯄ ꯅꯪꯒꯤ ꯈꯣꯡꯕꯨ ꯀꯩ ꯉꯥꯎꯁꯤ ꯁꯤꯒꯤ ꯁꯧꯔꯛꯑꯒ ꯍꯔꯥꯎꯔ ꯀꯀꯥ ꯍꯔꯥꯎꯖꯅ ꯅꯪꯅ ꯍꯦꯜꯃꯦꯠ ꯂꯩꯕꯅꯦꯅ ꯆꯠꯇ꯭ꯔꯒ ꯍꯦꯜꯃꯦꯠ ꯂꯩꯕ ꯑꯗꯨ ꯈꯪꯉꯕꯣ ꯑꯗꯨꯒꯤ ꯗ꯭ꯔꯦꯁꯇꯨ ꯆꯠꯂꯨꯔꯤꯅꯦꯕ ꯏꯀꯥꯏ ꯈꯪꯗꯕ ꯑꯩꯗꯤ ꯏꯀꯥꯏꯗꯕꯅ ꯁꯤꯗꯣꯔꯤꯅꯦ ꯅꯪꯅ ꯑꯗꯨ ꯗ꯭ꯔꯦꯁꯇꯨ ꯁꯦꯠꯂꯒ ꯅꯪꯕꯨ ꯀꯩꯅꯣ ꯖꯨꯝꯗ ꯂꯩꯕ ꯐꯤꯅꯤ ꯖꯨꯝꯗ ꯂꯩꯇꯕ ꯐꯤꯅꯤ ꯅꯪꯅ ꯑꯗꯨꯒꯤ ꯀꯔꯤ ꯇꯤ ꯁꯔꯠ ꯂꯩ ꯀꯔꯤ ꯇꯤ ꯁꯔꯠ ꯂꯩꯇꯦ ꯑꯗꯨꯁꯨ ꯈꯪꯗꯦ ꯑꯅꯧꯕ ꯑꯃ ꯁꯦꯠꯈꯤꯕꯗ ꯀꯥꯏꯗꯤ ꯂꯧꯔꯤꯅꯦ ꯄꯩꯁꯥꯁꯦ ꯑꯩꯁꯨ ꯇꯥꯜꯂꯤꯅꯦ 30 minute-tangtani siga changdoise smile laebako NEUD ki 6 step dye makeover facial kit 30 minute sidaisida yamna useful oi baragadi kogi facial kit amada pangba 6 step punamak phangi session kudimak sun number clearly mention tawi aduna confusion so amta leroi kogi skin sida sizina doisina especially ko skin mamjalakpa skin set dull oirakpa uneven skin tone oirakpa kuchu mamjalakpa singi oragadi am nungai bani bako sizina tabro nang tawadro tawni pesa putro nang lupa chama dang lopin lupa chama ada putro nang ki pesa mo tinggal ai na nang gi nang na gi to Tekida mana mi ani sina bayai cleansing milk mi aina hojik ta huise sina kogi face ki surface ta leiriba dirt oil amadi impurities sing do clean taraga skin se next step ki damakta prepare ta webako ado fajana gently massage to betaye ado mi am khusai na gi tawba hitabagi aina dum isagi tawjarabani aduga massage fajana tawringagi magi result du su fajana uba phangani bako aina koi saida nang suna sana tawzo waina haibako du mana maning du kanna tawi mai maning du tawzo uraga yam nokninge mai khutawje nga mamai se aduga weight wipes na dum tetopirani ko mamai se hauji akoina taidi sina exfoliating face ni next step ta tawdese exfoliating scrub ni exfoliate ni mamai mamai de exfoliate to boma tam dane ko jam kana to ba de do tadi sensitive oiba skin oragadi yam sathina ngang ni ne bo sina kogi dead skin cells se exfoliate to boda mating pange skin se smoother cleaner feel ohele ba ko shin leiba manato na bushin leiba adagi di swai da leiba amuba sing do kok no ba 5 minutes dumai tak pa yade mamai lo na sakang ani ai yun to nang ina thagi yu mamai do smile tap na ado gentle circular motion da massage to bi bataye harshly scrub to ba yade ko do me amai mamai se wash to thola kya aigi skin se khara sensitive hoiba ko aduna manat mapam da ina khara takhiba do aduna khara ngang tak zorba hojik laktuni step 3 step ibasina koi yam easy hoye koi mamai do ji massage tawdoini massage se 10 minute tawdoini ado sigi cream se chumnagi normal cream ga mana de bako sigi yawe sia butter white gram oil yawe carrot seed oil yawe amadi avocado oil yawe bako nourishing ingredient natana hena namme aduga koi gi skin se nourish feel ohen bada amadi circular stimulate oi bada help tawe bako dum seasonal matungda myamna difference feel oi banga makani isa da mai texture se amuka hena mon ba heli bako hojik step 1 ko next step talk to 4 step ta lere face mask
ꯑꯁꯤꯁꯤꯒ ꯌꯥꯎꯋꯦ seaweed jelly, vitamin C, mulberry ꯑꯃꯗꯤ daisy extract ingredient ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯄ꯭ꯌꯨꯔꯤꯐꯥꯏ ꯑꯣꯏꯍꯜꯂꯒ ꯕ꯭ꯔꯥꯏꯠ ꯑꯦꯟ ꯂꯨꯀꯤꯡ ꯐꯤꯅꯤꯁ ꯄꯤꯕꯗ ꯃꯇꯦꯡ ꯄꯥꯡꯉꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯇꯩꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯥꯛꯁꯦ ꯊꯝꯕꯤꯗꯣꯏꯅꯤ ꯃꯃꯥꯏꯁꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯤꯅꯤꯠ 10 ꯈꯛ ꯊꯝꯗꯣꯏꯅꯤ ꯑꯗꯣ ꯑꯩ ꯊꯕꯛ ꯀꯩꯀꯥ ꯁꯨꯗꯣꯛꯎꯒꯦꯀꯣ ꯊꯝꯃꯒ ꯖꯦꯡꯉꯦ ꯑꯩ ꯁꯤꯒꯩꯁꯤꯒ ꯃꯨꯅ ꯂꯩꯔꯝꯕꯗꯣ ꯀꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯥ ꯈꯤꯇꯪꯗꯤ ꯑꯩ ꯃꯃꯥꯏ ꯉꯧꯊꯣꯛꯄ ꯃꯥꯟꯕꯗꯣ ꯁ꯭ꯋꯥꯏꯗ ꯃꯨꯁꯤꯟ ꯂꯩꯕꯗꯣ ꯆꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯩꯅ ꯉꯁꯥꯏ ꯁ꯭ꯇꯥꯔꯇꯤꯡꯗ ꯎꯠꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯩ ꯁꯤꯒꯩꯁꯤꯒ ꯀꯝꯄꯤꯌꯔ ꯇꯧꯔꯝꯒꯦ ꯌꯥꯝ ꯇꯩꯁꯜꯂꯅꯤ ꯃꯃꯥꯏꯁꯦ ꯃꯣꯟ ꯂꯥꯎꯔꯒ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯔꯒ ꯍꯥꯏꯗ꯭ꯔꯦꯠ ꯄꯤꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯩꯗꯣꯏꯁꯤꯅ ꯁ꯭ꯇꯦꯞ 5ꯇ ꯂꯩꯔꯦ ꯐꯦꯁꯤꯌꯦꯜꯒꯤ ꯃꯇꯨꯡꯗ ꯁꯦꯔꯝꯒꯤ ꯁ꯭ꯇꯦꯞꯁꯦ ꯀꯥꯎꯕ ꯌꯥꯗꯦ ꯁ꯭ꯀꯤꯟꯁꯦ ꯍꯥꯏꯗ꯭ꯔꯦꯁꯟ ꯑꯃꯗꯤ ꯒ꯭ꯂꯣ ꯐꯣꯀꯁ ꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯩꯔꯤꯕ ꯁꯦꯔꯝꯁꯦ ꯃꯃꯥꯏꯗ ꯑꯕꯖꯣꯔꯕ ꯇꯧꯍꯟꯗꯣꯏꯅꯦꯕꯀꯣ ꯃꯃꯥꯏꯁꯦ ꯀꯪꯍꯟꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯁꯟꯁꯀ꯭ꯔꯤꯟ ꯇꯩꯗꯣꯏꯅꯤ ꯁꯤ ꯍꯥꯟꯅ ꯁꯟꯁꯀ꯭ꯔꯤꯟ ꯂꯩꯔꯦ ꯑꯗꯨꯝ ꯌꯥꯝ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯁ꯭ꯀꯤꯞ ꯇꯧꯔꯁꯨ ꯌꯥꯏꯕꯀꯣ ꯑꯗꯣ ꯇꯧꯗꯕꯅꯗꯤ ꯐꯩ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥꯒꯤ ꯄꯤꯔꯛꯄ ꯁ꯭ꯇꯦꯞꯁꯤꯡꯁꯦ ꯂꯣꯏꯅ ꯐꯨꯜꯂꯤ ꯇꯧꯕꯅꯗꯤ ꯑꯩꯈꯣꯏꯗ ꯁꯦꯇꯤꯁꯐꯥꯏꯗꯁꯨ ꯑꯣꯏ ꯑꯗꯒꯤꯗꯤ ꯔꯤꯖꯜꯠꯁꯨ ꯐꯖꯅ ꯐꯪꯕ ꯉꯝꯒꯅꯤꯀꯣ ꯄꯨꯔꯥ ꯑꯩꯈꯣꯏꯅ ꯄꯥꯔꯂꯔꯗ ꯇꯧꯕ ꯁꯦꯁꯟꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯂꯣꯏꯕꯗꯃꯛ ꯁ꯭ꯇꯦꯞ ꯂꯣꯏꯅ ꯌꯥꯎꯔꯛꯏ ꯁ꯭ꯇꯦꯞ ꯑꯃꯐꯥꯎ ꯁ꯭ꯀꯤꯞ ꯇꯧꯔꯔꯣꯏ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕꯐꯥꯎ ꯑꯗꯨꯁꯨ ꯌꯨꯝꯗ ꯏꯁꯥꯅ ꯌꯥꯝꯅ ಲಾಯ್ꯅ ꯑꯗꯨꯁꯨ ꯑꯂꯤꯛꯄ ꯃꯃꯟꯗ ꯑꯩꯒꯤ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯋꯔꯊꯤꯠ ꯑꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯝꯕ ꯇꯥꯔꯒꯁꯨ ꯑꯁꯤꯒꯤ ꯄ꯭ꯔꯣꯗꯛꯁꯤꯒꯤ ꯂꯤꯡꯛꯇꯣ ꯑꯩꯅ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯤꯟꯖꯔꯕꯅꯤ ꯑꯗꯨꯝ ꯆꯠꯂꯒ ꯅꯣꯏ ꯆꯦꯛ ꯑꯥꯎꯠ ꯇꯧꯁꯟꯕ ꯌꯥꯅꯤ ꯅꯪ ꯍꯦꯟꯅ ꯉꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯏꯅꯦ ꯍꯥ ꯅꯪꯒꯤ ꯃꯥꯏꯀꯩꯁꯤꯅꯦ ꯉꯧꯖꯧ ꯑꯩ ꯃꯃꯥꯏ ꯍꯔꯥꯎꯕ꯭ꯔꯥ ꯄꯥꯔꯂꯔꯗ 9,000ꯅꯤꯅꯦ 5,000 ꯈꯛ ꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯐꯥꯒꯤ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯨꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯕꯥꯏ